ngasi September gi tang kumapan leibak popa numit ki Imphal da phongba pauche khara gi headlines pathokcharge taminarasi. ECI da Congress na AC ahum court ta case leire haina khanghankre by election karamba AC da tawgadage haiba ngasi khanglaba yai. Konrad Sama unaruraga laurakpa ware media da phongdu u yakhidre anoba minister na tabada nungaitaba wa nganghaningde LJ Kumar. Sinamkom amasung Sanjen Lokta paikaliba MI gi thabaksing Chief Minister na yingsinkre. Tubewell changwa yankai surface irrigation chahum humpudra manga sagani. Pung kunmari da COVID-19 positive case am humpudra nipan hingkatki chama taruk discharge tauki. Under Secretary DP gi sahi saraga transfer order thoklambagi fare. Aimol khul ani gi wathok doisinanaba lawba yaba thodang lawgani amuko. BJP gi mandal mangana Chief Minister bu saugatlakli. Churchampur Mandal nadi protest tawkre. Laisang mamangda miyoi ama siraga leirambagi wathokta chenaba miyoi amagi mayum thugaikre. Thabaktagi pothakraba sing quarterda leisinba yaroi. Taipei da Janminlun gi ayekpa lai lakh ahumga lising humbudra mari de yonkre. Central Government na NSCNK gi mathakta thamba athingbagi matam sangdokre. Mission Olympic Cell na Mirabai gi US ta training taunabagi damak lupa lakh nipu kaithokre. Amasung state asigi nupi footballer singna India gi football bu malem da sak takpada achauba thodang lawduna lakli. Thank you.